Sekmai mamangsing Tangjeng Khunjau amasung Khoijuman Tabirom da nongmai kapnakhrei Mitei phurupta onsinduna landaragliba kuki militensing Manipur lengang na laksinba ngamdrabasu tamthiraba lan asi loisinhanaba ni haiduna Imphal East, Imphal West, Thoubal, Bisnupur amasung Kaksing District ka chingi saruksinga tainariba mafamsingbu lan thorakpa yaba vulnerable area ni haiduna fauba khangdoktuna matik chaba security forcing deploy tawre haibadage hendoraktuna bunker sing thugaiba hore hairagasu Manipur machet tahanbada mitei phurumna sirage makai mayok nagani khanglaba kuki militant sing na makata na phurup asida onsinduna landarak paleptre nga nungthil pung taruk helakpadage Imphal West ki Sekmai PS na kwaliba Sekmai ge mamang sing hairagasu khangnaba nongpong ning thoksing gi saruk yauna Phailen kuki khuldagi mitei khulsing tamna nongmai kapsilakpadage akan ba mong da khut thokna khraba matung ngarang ayuk angan badagi hauraduna amukasu kuki militant sing na khut tharak badage khul ngaklag liba khunja sing amasung state force sing na su handuna nongmai kapna khrei nakal ani gi marakta khut thokna khiba si ngarang numit jungba matung phawba sathakhe adum oina mak nakal ani makta sogapan yawbagi pawde official oina phangba ngam khedre amaromda mamang thakta su kuki militant sing na khoijuman tabigi maning sing da khulasi bungak sena wagi damak bunker da leiba khunja ahum nongmai na kaptuna halam laba matung dage ngayak leitana mitei khulsing tamna nongmai kaplak page makha tarak pada ngarang ayuk angan ba pung mari rom tarak padagi hauraduna khoijuman tabi amasung masiga inak nangna leiminari ba chairel mangjing lom da su nongmai kapna khrei mafam sing asida khut tharaki ba kuki militant sing adu Surachanpur district ki manung saliba Songgel Laisang Tampak Lalumphai amasung kasom na chingba mafam dagi ni haire nongmai kapa haurakpadage mitei khulsing ngagliba khunjasinggi maikei dagisu khut handuna ayuk pung nipan lom tarakpa phawbada nakal anigi marakta khut thokna khe loinana chief minister N Biren na mangjongna laukthokuna tha asigi manga dagi chinga masung tam animakta bunker sing laukthokpagi thabak satharingai gi chairakta sugnu PS ki manung chanba Tangjeng Khunjauda kuki militant sing na nga numidang nongmai kapsilakpadagi khulasigi khunjasing saphagadaba mafamda lanjena khrei ngahan gi thokdok asigi mamangda khulasi kuki militant sing na khudum chansilubadage state force yauna takthoktu no khunja sing mahausa gi phibam da hanjin ba haurakhiba nei adubu ngahan numidang pung 9:30 muk tarakpada kuki militant sing na napat amadi Tangjeng ahalup ka thangnanan leiriba Tangjeng Khunjauda nongmai kapa haurakhiba ni haire ngahan gi lan asida khulasi gi yum kaya nongmai maruna panbagi mafam sing leiramkhi haina mafam aduge Maira paibi lusingbe urirei kaubi amana phongdorokle mahangna hai ngahan gi thokdok asi thoktringai mamangda ayamba matamda drone camera kaya pairakhiba leikhre kuki militant sing aduna leiriba mafam adomda central force amade ahanba IRB ge personnel sing leina makhoina michamda onsilaktuna nongmai kapsilakpagi thokdok asi angakpa poe matungda sigumba thokdok sing asi thoklaktanaba leingakna sinbi yu hairakhe